ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯉꯥꯗꯒꯤ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ 185 ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨ 1,452 ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯀ꯭ꯂꯥꯁ ꯆꯥꯡ ꯅꯥꯏꯅ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯗꯤ.ꯁꯤ. ꯕꯤꯁꯅꯨꯄꯨꯔꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡ ꯈꯔ ꯍꯦꯛ ꯆꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯈꯔꯗꯤ ꯏꯁꯤꯡ ꯍꯦꯛꯇ ꯊꯨꯝꯖꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯃꯗꯤ ꯁꯣꯔꯥ ꯀꯩꯊꯦꯜ ꯃꯅꯥꯛꯇ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯊꯥꯡꯅ ꯌꯥꯟꯕ ꯌꯥꯎꯅꯕꯗꯒꯤ ꯃꯆꯤꯜ ꯃꯅꯥꯎ 3 ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯑꯥꯔꯃꯤ ꯑꯁꯥꯝ ꯔꯥꯏꯐꯜ CAPF ꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯒ ꯂꯣꯏꯅꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗꯒꯤ ꯅꯣꯡꯃꯩ ꯌꯥꯎꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ IGP ꯏꯟꯇꯦꯂꯤꯖꯦꯟꯁ ꯅꯤꯡꯁꯤꯡ ꯋꯥꯔꯉꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ 5ꯗꯨꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ, ꯐꯔꯖꯣꯜ, ꯀꯥꯡꯄꯣꯛꯄꯤ, ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜꯗꯒꯤꯅꯤ꯫ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯉꯁꯤ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ AK ꯁꯤꯔꯤꯁ ꯔꯥꯏꯐꯜ 9, ꯏꯟꯁꯥꯁ 2, SLR 1, ꯁ꯭ꯅꯥꯏꯄꯔ 1, M4 ꯔꯥꯏꯐꯜ 1, 303 2, ꯀꯥꯔꯕꯥꯏꯟ 3, 12 ꯕꯣꯔ गन 13, 9mm पिस्तौल 9, .2 राइफल 1, ग्रेन LR 1, सिंगल बैरल राइफल 5, SBBL 5, बोल्ट एक्शन राइफल 5, सिंगल बैरल बॉल एक्शन राइफल 1, पिस्तौल कंट्रीमेट 13, शॉटगन 1, लैथोट 3, सिंगल बोर 12, मजल लोडेड राइफल 3, पोम्पी 38, डबल बैरल गन 9, सिंगल बैरल गन 12, पुनः नोंमै 155 रिकवर तौब ngamkhre amarom da IED 38 hand grenade 12 assorted ammunition punna 1452 fagat ngamkhre makhatana binocular mari communication set 15 telescope amasu fagat ngamki mahana makhatara duna Manipur police na lamdamasida ingtapa hanjilaknaba kanna hotnaribasida miyamnasu chingnaba mafamsing leibiragadi manak nakpa police station singda pau pibiduna police na hotnajaribasida mai pakhanbada mating pangbiu haiki. Acting on specific intelligence regarding the presence of large cache of arms, ammunition, and other warlike materials concealed in various locations, coordinated operations were launched simultaneously at multiple sites in the interior and suspected areas of Churachandpur, Fezrol, Kangpokpi, Chandel and Teknopal district by joint teams comprising of Manipur Police, Assam Rifles, Army and CAPF. These operations resulted in the recovery of the following arms, ammunitions, explosive and other warlike stores. A major accomplishment for Manipur Police, Assam Rifle, Army and other security forces in our continued mission to restore peace, uphold public order and safeguard the lives and property of citizens. The Manipur Police reaffirm its commitment to fostering a peaceful and secure Manipur. The public is urged to cooperate with the police, Assam Rifles, Army and other security forces and to promptly report any suspicious activity or information related to illegal arms to the nearest police station or central police control room. English Singani Kunganithoi ki January ki tang 9 da cabinet decision lauraga English Singani Kunga Humdoi ki April ki tang amada newly regularized lecture oina khalaba oza singa si fawa tolop pithoktabadagi lecture singna tang kunga mathoidagi pen down strike junction kibadagi mahiroi sing class sang 9 na tawdabadagi mahiroi singna class sang 9 na tohanbiu haiba demand tawduna Bishnupur district ki higher secondary ahum Moirang multipurpose higher secondary school Ningthaukhong model higher secondary school amadi Bishnupur higher secondary school ki mahiroi singna DC Bishnupur thomjindana memorandum pisinkre
थोमजनखिबदुदा सरुक याखिबि महिरोय अमना मोइरांग मल्टीपर्पज हायर सेकेंडरी स्कूल दा ओजा तरागमरी निंगथौखोंग मॉडल हायर सेकेंडरी स्कूल दा मापन अमदी बिष्णुपुर हायर सेकेंडरी स्कूल दा नौना रेगुलर ओइना खल्लबा लेक्चरर सिंह जॉइन तौरखी अदुबु थासिगी तांग कुनगा माथोइदिगी लेक्चरर सिंगी तोलोप लेंगाकना पिथोक्तबदगी पेन डाउन स्ट्राइक जंक्शनखिबदगी क्लास अमानीदगी हेना स्कूल सिंह असिदा तौतबना महिरोय सिंह डीसी बिष्णुपुर दा मेमोरेंडम पिसिन बलाकपनी हाइरिबा मेमोरेंडम अदु एडिशनल डेप्यूटी कमिश्नर बिष्णुपुर तोइजम ओपेंड्रो दा पिसिनखी मेमोरेंडम अदु मुन्ना पारबा तुंगदा ओपेंड्रोना मथंग था हाइबदी अगस्त की तांग अनी फाउबदंग लेंगा की फिरेप करी लोरपगे हाइबदु येंगसी हाइबदगी महिरोय सिंह अदु थोलखी करिगुंबा तांग अनी फाउबगी मनुंगदा लेंगाकना ओजा सिंगी तोलो पिथोक्तना हानगुम चांग नाइना क्लास ता होंद्रबदी महिरोय सिंह मखा ताबा अकनबा खोंजंग चंगसलकपदा थोलकपा अफफता लेंगाकना पुगदबनी हाइकी अखोई हौजिक दिशीदा मल्टीपर्पज हायर सेकेंडरी स्कूल बिष्णुपुर हायर सेकेंडरी स्कूल अमदी निंथकोंग हायर सेकेंडरी स्कूल अखोई अहुम पुन्ना दिशीदा चलगा उनजरुबनी माना हाइबिरकपगा मतुंग इन्ना तांग अनी फौगी मनुंगदा अखोई ngairo hain hai अखोई की पेन डाउन दा लेग्रिबा ओजासिंग सिना क्लास तौदबा सि तौहंदीना बाइन हाइजरुबा मतमदा अखोई तांग अनी फौदी ngaibyu haina दिशीना फोंदोकपिरे असी फौदी अखोई ngaijarani कैगुंबा सिगी मनुंगसिदा एक्शन लौखटपिरक्तबा तारगदि अखोई स्कूल मखै हौना अखोई महिरोय सिंगी ओइबा खोंजंग जंक्शनगनी हाइना मसिं फोंदोकचरी हौखिबा चाही अनीदगी मणिपुर की इरांगना मरम ओइदना महिरोय सिंगना लाइरिक निंगथीना तंबा फंगद्रिङै चेरक्ता हौजे अमु ओजा सिंगी पेन डाउन स्ट्राइक मरम ओइदना अवाबा क्या मायोकनदुना लाइरिङै सिना निंगथौखोंग हायर सेकेंडरी स्कूल की मैथ्स की ओजा अमखक लेबदुसु अमु जेडईओबी ऑफिस ता यूटिलाइज तौखिबसिना महिरोय सिंगबु लाइरिक तमलरोनु हाइबगा मानरे अथुबदा मैथ्स की ओजा लोंगजम होमेसोरबु थारक्तरबदी अकनबा खोंजंग चंगसिलगनी हाइना स्कूल अदुगी महिरोय सिंगना फोंदोरकली वफम असि ngasi निंगथौखोंग हायर सेकेंडरी स्कूल की महिरोय सिंगना स्कूल अदुगी कैंपस ता ओजा ट्रांसफर तौबिगनु ओजा वालिंगाइदा ओजा लोकथोकपिगनु हाइदुना खोंजंग जंक्शनबदा हाइखिबनी महिरोय सिंग अदुना मखाताना ओजा सिंगना पेन डाउनना मरम ओइदुना क्लास 11 अमदी 12 की महिरोय सिंग क्लास निंगथीजना तौबा फंगद्रिङै चेरक असदा लोअर क्लास तगी क्लास 10 फाउबगी मनुंगदा लेरिबा महिरोय सिंग ताकपी तंगी तंबिगदोरिबा ओजा सिंग अमु जेडईओ बिष्णुपुर की ऑफिस ता यूटिलाइज तौखिबा हाइबसी महिरोय सिंगबु थवैदबनी हाइखी नेक्स्ट ताकपीगदबा ओजा सार लोंगजम होमेसोरबु जेडईओ ऑफिस बिष्णुपुर डिस्ट्रिक्ट ना यूटिलाइज तौखिबा असि अथोबा मतमदा स्कूल असिदा अमु हन्ना मेस ताकपीनबा सार होमेसोरबु अमु हन्ना हलंबिरकनबा डायरेक्टर की पुनिंग सिंसिंजरी करिगुंबा स्कूल असिदा करिगुंबा सार होमेसोरबु हलंबिरकतबा तारगदी छात्र अखोई छात्र सिंगी अपुनबा खोंजंग अमा चंगिंजरकनी हाइना हाइजरी महिरोय मन मखाताना चाही क्या लान मरम ओइदुना मही तंबा यादना लेरिङै चेरक्ता ओजा सिंगी स्ट्राइक न मरम ओइदुना हौजे अमु क्लास मपुंग फाना तौबा फंगदना लेरिङै सिदा महिरोय एखोइबु करिनी हाइना खंदुना ओजा सिंग लोकथोकपिरिबनो अफबा महिरोय पुथोकनी हाइदुना लाउरिबा गवर्नमेंटना स्कूल सिंगदगी ओजा लोकथोकपा हाइबसि गवर्नमेंट स्कूल सिंग मुथतनबा सिनबगा मानै अथुबदा वातुना लेरिबा ओजा सिंग थारकपगा लोइनना ओजा ट्रांसफर तौबा यारोय हाइखि सुमाइना लाइरिक कई का तांगै ओजासिंग असे ट्रांसफर मुचखरबदी खो स्कूल सिदा कनाना अवात ओजासिंग मेसिंदिगनी कमाइना खो स्कूल से अफबा स्कूल अमा मिंचत पुरकपा ngamgani aduna athuba matamda खो स्कूल की ओइना चखिबा मेस की ओजा सानतना अतोपा ओजा महु सिनंगाई ओजा सु दैते अदुदुना अथुबा matamda सारसिबु अखो स्कूल दा अमुखना हलन बिरबा निक्सिंजरी स्कूल अदुगी प्रिंसिपल टी पुष्पारानी ना ओजा सिंगी अवाट पक्या लेरिङै चेरक्ता ओजा खरना अमुक पेन डाउन स्ट्राइक चंगसिंदुना लेख्रे मसिदा स्कूल असिगी ओजा अवाट पगी अवाबा लेरिङै सिदा ओजा ट्रांसफर तवी हाइदुना महिरोय सिंग असिना खोंजंग चंगसिंदुना लेखिबसिदा अखोइनसु ngambagi wangmadi lekhibasina mari lainaba department amadi government ahenba meeting changduna oza singi strike amadi oza transfer tawriba si meeting changbiu school asigi mahiroy sing pukning changna mahi tamjagi hainasu makhataki वालितना क्लास तौदना लेसी मथक सिदा अमुकसु ग्रेजुएट की ओजा से मु जेडी ओदा
maths ki ojani JDO da am utilize tawgare sina maram oiraga akoi gi nithau higher secondary se class amna tawba ngamdre sina angang sing se aikoina phada basu ngamdre aduna hoji ai gi site gi haijau haiba taragadi manipur sarkar na amadi mari rena ba singsina masi wa ongtang yengchen biraga nithau higher secondary da natna hairi ba pen down strike tawribo oja singsi gi su amasung akoi gi nithau higher secondary awat pa singji amtang yengchen bira haraga sarkar na amutang makhata na khoi se phajana study tawba ngamna ba honajage habse haijening Moirang Multipurpose Higher Secondary School ki mahiroi singna class boycott tawduna ngasi exam thagadaba sing exam amata yaudana nong marakta school gi gate mamangda khongjang changsinkre school asigi gate the school asigi mahiroi singna oza transfer thakiba yaroi transfer thakiba oza sing halanbir o haina changsingi ba khongjang da saruk yakiba case nikhil ko school asigi mahiroi amana quality education laina ba lengak na lamda masta kan hotna rabasu mahiroi sing apambati fanghan bangamdre midterm matamda oza ahum transfer thakiba haibasi mahiroi singbu mangna basilabra school asigi oza sing hanadagi hauna watuna leiringe oza taraga marina amuk pen down strike chathaduna leikibana school asigi mahiroi sing syllabus cover tawbangam la roidra haibagi mi paiba leire lenga asina amuk school asigi chemistry english grammar amasung english literature gi oza ahum transfer tawkiba haibasi mahiroi sing lairik tamdrabasu yare haibaga chamane thakharagi mamangda oza amasu transfer thakiba leikre transfer thakiba oza sing halaktriba fawba school asigi class boycott tawbaga leinena ngasidagi haugadoriba midterm exam asibu boycott tawre haiki छात्र मैम से हजिक मरुओइना क्लास 10 मेट्रिक पेका थागदोरिबने मेट्रिक पेका थागदोरिबा असिदा ओजा हमसिना चावरबा थौदांग लाउरिबने मखोइगी चावरबा थौदांगना खोइगी तुंगी लंबिदा हजिक तो ओरस मंगा ओइकनि हाइजना खोइ छात्र मैम बुजु खंजरिबने अदना हजिक हजिक स्कूल दा पेंडांग स्ट्राइक तो तौरिबने हजिक छात्र तोलो ओजासिंग तोलो फंगदना पेंडांग स्ट्राइक तौरिबने तौरिबा तंजा अवा मैम असि मरक्सिदा ओजासिंग असि ट्रांसफर थाय मसे करिगिनो अदो ngasi हौरिबा ngasi दगी हौरिबा मनोदपुर हायर सेकेंडरी स्कूल की हाफ इयरली एग्जाम असि asidi haujabane akoi ngasi haibanu misda hauriba exam asi oza karigumba transfer oza singasi school da stay tawjabde akoi exam asi thaba yaw sunga ngamoi school khuni class khuni ma boycott tawgani aduga akoi school jo hanba ngamoi school asigi oza mana school asigi department kharadi oza suna leibasu yauri kharadana watbasu leiri Ozama oina mahiroi singbu lairik takpiu hairagadi adum takiba yai leiriba oza sing asina adumak manage tawkiba yai maths tambigadaba ozana physics tambiba english tambigadaba ozana hindi tambiduna lakli khudimak mahiroi singbu takpinaba manage tawduna lakpani haiki mahangna government amadi education as ta appeal tawraduna hai transfer chatkiba oza sing halanbirau haiki अगर गवर्नमेंट की सहायता अमसुंग एजुकेशन एस की सहायता हाइजरिबसे सिदि ओइरे द फिबन सि ये मुन्ना खंगबिरगा यंगसिनबिरगा चतखिबो ओजासिंगदो हलहनबिरो अदगी अमसुंग करंब डिपार्टमेंट द करंब ओजा वाली करंब सब्जेक्ट की करी ओजा वाली हाइबन सिंगबा खुदिमक्तुसु अखोइसिदा अवातपसु हापिरो अहेन ब यावरे कनो एजुकेशन एस की सहायता की तौरप थबक त कोइना कैसु हाइनिंगा लेदे Lecturer singi pen down strike na maram oraga Thobal district ke Lamding Higher Secondary School ke atmosphere da chauna akaiba kaya ma lakle oza singi demand maram charabadi pithok biu haina school asigi principal ke Binolini na appeal tawrakli principal na makhata na lecturer association Manipur English singani taragani pan batch na changslakiba pen down strikers na school amati mahiroi sing da yamna chauna chaitheng pire haiki nakalamarom da school asigi mahiroi sing na so pen down strike chathariba oza singi demand athuba da pithok biduna aikhoi puma pung fana lairik tamba fanghan biu haina ngasi school asigi mahiroi sing na khongjang changsinkre ngasi ki khongjang aduda empty classroom empty future oza yaudana afaba tungi yumbi oibangam loi we want regular class to honbi haina thaba play card sing sizna kiba khongjang aduda sarp yakiba school asigi class 11 science ki mahiroi Angelica sorokhaibamna school asigi oza kyana pen down strike asta saruk yakibana maram oiraga mahiroi singna regular class to go fangdre aduna government meeting changduna mahiroi ekhoi pulairik tama fanghan biro haiki Singna penjam cha thabana maram oiraga ko school gi regular class to phangre aduna akhoi da yam thina so e aduna government na hojik meeting sangli duna akhoi na class regularly to phangre base tang phangan biyo akhoi tuition chat pa phangjawna se de akhoi government school da tamjawani aduna kone class ta khara tai be akhoi tab phangtradi akhoi yam thina so e aduna government na khara meeting changbi duna sigi oja singa yasina na akhoi na students ni maike de yamna kanna akhoi na government da haijak
Lenga Yanaba Puraktabadegi July Kunga Taruktagi Hauraga August ki Ani Fawachatagada pen down strike Fungdong Bom the Label Lamlai Higher Secondary School da posting Taba Oza Sing Kongjang Jangsin Ki Kongsangadura Oza Singi Maike degi Fungdorakpada Lamlai Higher Secondary da Englishingani Taraganipan Batski Oza Taraganipan Laiduna School asigi achogba thodang lawduna lakpani oza singna lawriba thodang khangbidana lengakna regularization process lokshindana contract ki tolop adumak pinaba thorang torokpa kaidongnungda yaba ngamloi haina phungdokna rakhi Oza Singi professional ethic bu acknowledge to you concern authorities su matamamada student life habisi oragli bani matam tu da oza mayam oza bu value to biba dumaina akoi bu su value to you aduga akoi gi service confirmation order se amukta di athuba da pithok piyu marak thana aina mu last one thamjaning dagi concern authority gaina hozik akoi gi contract ki salary pithokna ba tawbi basi asi akoi na hozik asi lobong amjaroi haina thamjaninge Mayang Imphal AC ki manungda leiba Fabak Chow Government High School ki oza watpadagi exam horamaga tokre school asida science amadi mathematics ki oza ani transfer toramaga oza ani adu school asida laklamba tawdana stay order tawkhibadagi mahiroi singna pendaba phungdoktana oza leitana exam matau karamna pangthokani haibadagi class yaura roi haiduna mahiroi singna khongchang changsan khibani Hiramasi ki matangda pau tabadagi NPP Vice President Oiriba U Ramesh na school asida chatuna yenglubada school asi thonglonduna leiramki Ramesh namayang Imphal haithakibadagi Kordak Fawbagi manungda school amani school asida oza kunga taret leigadabada hauzik oza taraga manga khaktana mahiroi jamri ga yang khairom mahitamlaga leiribani masida oza ani transfer thokpagi order indana order dubu stay tawkibasi hauzik fawba khangdri maramaduna mahiroi singi yengduna education department gi makok thongba office na meeting changbiu haiki Nong khara hek chubada Manipur gi lambi khara di ising thumjin bagi khudong chadaba sing miyamna mayoknari ngarang numidang nong leptana chubada gi ngaseyok Imphal gi lambi kya ising thumjin badagi miyamna lambi chathok chasinda khudong chadaba kya mayoknari nong aduna sagolban lambi singjamai lambi konung mamangi mafam khara amadi tongan ba lambi khara de ising thumjin ba yaure amarom de Imphal gi 0 mile gi manung da leiri ba kasamthong khodam leirak longjam laikai amadi irom pokri mapal gi lambi sing nong khara hek tabaga ising na loina thumle AC sigi mapu pandraba AC amagum oire nong khara hek chubada ising thumbana maram oiduna school chatpa madi chathok chasin tawbada yamna khudong chadaba kya mayoknare Manipur gi maru oiba lambi yauna laikai gi leirak kyada ising thumjin bagi awaba mayoknari basi hana leiramba iram nala sing ningthina thamlaktaba amadi hana leiramba iram nala sing lam khopchin ba pamba singna khopchin badagi khusem gi ichau gi awaba si miyamna mayoknarakpani haina mioi kyan hairi Amarom da Kasamthong AC madi Sagolban AC da nong khajiktang chubaga khusem gi ising ichau thoklibasi Nauria pakhang lakpa AC madi Nambol AC fauna cheliba Waisal Maril gi nakal da tariba miyamna lana lam khopchin ba madi Waisal Maril asi fungat pana maram oiraga ising thumbagi awaba mayoknari ngarang dagi nong leptana churakpadagi Sagolban amadi Kasamthong AC gi mafam kyada ising thumjin bana maram oiduna Kasamthong AC gi MLA sapam Nisikant gi meeting makhada team Nisikant na ngasi khodam lerak maning dagi hauraga Waisal Maril singbagi thabak chathakre team Nisikant gi member Longjam Saratna Kasamthong amadi Nauria pakhang lakpa AC gi lona riba kwakachal dagi ningthem cha karong tabalambi gi habu marak amati laishram laikai gi marak talaiba Waishal Marilna fauduna chatliba Culvert asi matam ga chanadre Culvert asi gi makhada PhD gi toti pipe achauba ani leibana isingi ichel taptha hanbada natana amoda kai kya su phunjinduna leibana Kasamthong AC da khusengi isingi chau thokpagi maram oiri Athuba matamda PhD department na Culvert asi makhada leiriba toti pipe ani si lokthokpiu Nauria pakhang lakpa amadi Nambol AC fauduna cheliba Waishal Maril asi gi manakta tariba mioi singna lam khopchilakpana maram oiraga Waishal Maril asi funjilakpana ising chenba watpana Kasamthong AC da khutsem gi ising chau thokli maramaduna Water Resources Department na athuba matamda AC ani asi fauduna chatliba Waishal Maril asi matam ga chunaba mongda semjinbiu Waishal Maril asi tha ahum khudingi sengtuna lakli haiki Waisal Maril sida koi Culvert se ama ani ahum meloina sigi makha sida koina masi yam toina koina haijabaneba PhD department da sida pipe se maning su mamang su pipe aso gosina isingi live volume je moina block to duna maram oira kanda isingi
ꯈꯣꯡꯖꯦꯜ ꯑꯁꯤꯅ ꯇꯞꯊꯍꯜꯂꯦꯕ ꯑꯗꯣ ꯌꯥꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯥꯏꯞꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯪꯅꯔꯤꯕ ꯀꯦꯟꯗ꯭ꯔ ꯅꯥꯎꯔꯤꯌꯥꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯃꯔꯤꯟꯁꯤꯃ ꯌꯧꯕ ꯐꯖꯅ ꯁꯦꯡꯕꯤꯔꯒꯗꯤ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯗ ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯒ ꯏꯁꯤꯡ ꯊꯨꯝꯃꯤꯕ ꯄꯣꯠꯁꯦ ꯁꯤꯕꯨ ꯐꯖꯅ ꯁꯦꯡꯕꯤꯔꯒꯗꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯆꯥꯛꯁꯤ ꯑꯣꯏꯔꯣꯏꯅ ꯑꯩꯈꯣꯏ ꯈꯟꯖꯩ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯣꯔꯥ ꯀꯩꯊꯦꯜ ꯃꯅꯥꯛꯇ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯊꯥꯡꯅ ꯌꯥꯟꯕ ꯌꯥꯎꯅꯕꯗꯒꯤ ꯃꯆꯤꯜ ꯃꯅꯥꯎ 3 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯑꯃꯗꯤ ꯄꯨꯂꯤꯁꯇꯒꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯉꯔꯥꯡ ꯑꯃꯨꯛ ꯊꯥꯡꯅ ꯌꯥꯅꯕ ꯌꯥꯎꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯈꯤ ꯍꯥꯏꯔꯤ ꯁꯣꯛꯂꯕ ꯃꯈꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯃꯀꯛꯃꯌꯨꯝ ꯑꯃꯔ Pm-Istv ꯑꯃꯁꯨꯡ Pm ꯑꯅꯤꯁꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯈꯤ ꯃꯣꯍꯝꯃꯗ ꯑꯅꯁ ꯈꯥꯟ ꯃꯣꯍꯝꯃꯗ ꯏꯕꯣꯌꯥꯏ ꯑꯃꯗꯤ ꯃꯣꯍꯝꯃꯗ ꯃꯨꯁꯇꯥꯀꯤꯝꯅ ꯀꯛꯆꯤꯡ ꯂꯝꯗꯣꯡꯗ ꯂꯩꯕ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯈꯤ ꯃꯈꯣꯏꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ 6ꯃꯛ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡꯒꯤꯗꯃꯛ ꯔꯤꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ Viral hepatitis B na nakrabadi punsi chuppa hidak chadaba yade. Viral hepatitis C di tha 3 natraga 3 hidak charaga fahanba ngamle. Maramasna viral hepatitis B asi matam chana test tokthokpiduna ngasidagi ngakthoknaba hotnaminasi haina. National Viral Hepatitis Control Program NHM Manipur State Nodal Officer Dr. R.K. Rosin Haikre. National Viral Hepatitis Control Room SIS National Health Mission amadi Health Services ka kusamnaraga state level gi thakta pangtokpa World Hepatitis Day Inglisingani kungamanga gi thoram haikibani Let's break it down haiba North AOC da leiba Hotel Infal gi sangai hall da pangthokiba thoram aduga mari lenana Viral Hepatitis B amadi C gi maramda thabak toriba institute sing amadi NGO sing da appreciation certificate piduna ikai khunabu ki Dr. R.K. Rosin Makhatana, Malem da hepatitis B na naraba missing as a million chanirom leire, hepatitis C na naba million yankairom susure, hepatitis B gi anabasi mamadagi machada launa basi jang yamna wangli, adana miron B kuding magna tangai fadana check toktopo matoktai. Amarom the virus asi angang adu da changkrabasu PPTC da laktana matam chana hidaka horabadi, angang adu kan mangamli. Hepatitis C is in a high risk group, IDU MSM yauna, atay makal kyagi anaba machak oheli hepatitis C gi di matam chana hidak charabadi matam pumbagi oina fahan bangamle haiki Masik mayamasi akhoi health matunda na toba ngamjadaba masi akhoi gi line department sing samnaiga Manipur State Control Society lady social welfare department lady PRI asina sing basing ji khosam minare hairaga haiba obstacle ko akhoi gi elimination se tongpa ngamnaba hodaba da lady ba se pulap akhoi khusam naduna honaminasi haiba adugi pandanda thamba akhoi gi team ni Hepatitis haiba laina si matam chana laing horobadi fabangammi haiba miyamna hena khanghanbaga loinana laina si khangdokna balemna test tobagi khudong chaba piri basi sulobiyo haina Community Network for Empowerment Kon gi person S Iranandana ngasi Community Network for Empowerment Kon amadi Department of Psychiatry RIMS ka kusamnaraga Department of Psychiatry gi Dr. Kamal Hall da pangtokpa thorom Hepatitis Day Inglisingani kungamanga gi thorom da haikre thorom adu Community Network for Empowerment Kon gi person S Iranandana hepatitis asina maram oiraga malem gi oina second khudingi mi amamam siri adubu Manipur gi oina su sibagi changa si chada nifu gamanga oiri adubu masi maru oina matam chana test toktoktuna layeng horabadi laina phabangami haibasi ngasi World Hepatitis Day thorom asina lakpada khaminabaga linana hepatitis C gi oina test obada model treatment center ani khak oibaga aduga patient masing yambana matam yamna changli basi hantahannaba mari leinaba singdasu takshili haiki Model treatment center se ani lay tawdabu hairiba patient gi load se yambadagi akoi gi PCR machine layriba platform sing se sample amukta da 64 thangat pa yaba adumba machine asoba ngak to obidagi sample ngainaba plus patient load yambasina maram oraga ngasai gi viral ke result se thengdabagi maram sima oi sample machine yamdaba thuna lotion ba yagadaba adumba machine se khanjara kanda akoi na request tawjaru budagi hojiki TrueNet machine se akoi da kana khurana khujin birpane World Hepatitis Day Inglisingani kungamanga gi thorom Department of Psychiatry RIMS amdi Department of Medicine RIMS na punna sinduna RIMS ke Banting Hall da pangthokrai
Kumsi Chahisi Global Team na Hepatitis Let's Break It Down Haibasna Oiri. Thoromaduda RIMS ki Director Professor G. Sunil Kumar Sharma, MS Professor N. Sanjeev, Department of Psychiatry, RIMS ki Head Professor S. Gojendra, Department of Medicine ki Dr. T. A. Santi Devi, Medicon ki General Secretary Nilakanta R. K. Susarukaki. Hepatitis ki maramda miyamda lady ba akiba amadi hangoi basidagi thoraknaba medical profession da lady basingna hepatitis hairi ba laina ase ngakthokpangamba Lying Biaba Madi case Karada Fahan Bangami Haibasi, Gauri the Banihaina. Director G. Sunil Kumar Haiki. Mahana Makatana English Singani Taraga Mapandiki Hauna. Government of Indiana National Viral Hepatitis Control Program Makada. Hepatitis na Labra, Kangdongnaba. Liam screening toba Amadi lying Bagi Kudong Jabasing Piri Haiki. Lady Department Sing Amadi Mipung Kuding Magna. Taudang Lomina Duna WHO na English Singani Kuntra over the hepatitis Mutatnaba Tamliba Pandamasi, Fangnaba Jangsimina Haiki. So break down the silence that we must talk more openly about the hepatitis. The stigma and misinformation still prevent people from getting tested and treated. As educators and healthcare providers, we must lead the dialogue with compassion and clarity. Break down the barriers of testing. Early detection is a cornerstone of prevention. Let us ensure that every patient has access to reliable, affordable testing, especially in remote areas of wherever you exist, maybe Manipur, maybe the state where you present. Let us live here today with a renewed commitment to break down the ignorance, the barriers and inaction, and build up a healthier, hepatitis-free future of our region and our nation, with a target to eliminate hepatitis by 2030. World Hepatitis Day gi thoram National Viral Hepatitis Control Program NVHCP ga Kusamnadana Nirvana Foundation Sendana Manipur Central Jail Sajiwada Supangthokre. Thoramadu Superintendent of Prison Manipur Central Jail Syed Abdul Samad, Imphal East ki CMO Dr. Indira Longjam, NVHCP Imphal East District Nodal Officer Dr. Miki Hizam Okram, Manipur Central Jail CMO Dr. Moirangtem Amarjit, Nirvana Foundation ki Secretary Sovana Sorokhabamna Chingbasu Sarukyaki. Thoronga Mari Lenana Sovana Sorokhabamna Nirvana Foundation Ahan Boyna Central Jail the labor inmate sing hepatitis test over the Mui Chatruk test over the Tankai Hena positive oiramba thingna kibadagi jail the lady inmate sing the hepatitis ki maram da kanghanba tangai fadaba leire khanbadagi thoramasi jail manungda akhanana sinbani hepatitis positive oiraba sing lying bada lenga na lem hidak pi hairagasu matam sangna anaba sigaloina duna leirabadi lying bangam dabadagi awaba thingna ba maramna matam chana lying hongna ba hotna badasu tangai fadaba lei haiki Kwakachal Haino Khongnembi the Labor Institute of Labor and Digestive Sciences Sinduna World Hepatitis Day Thoram Pangtokre. Thoramada ILDS Hospital ki Director Dr. N. Surja Kumar, Dr. Aribam Bizaya, Dr. Nongthawam Suras Kumar, Dr. Roslyn Kaisam, Dr. Longcham Chitaranjan, Dr. Ningthawjam Surja Kanta Maitei Amadi, Dr. Gurumiyam Ramcharan Sarmana, Athiba Mithunglen Singh Oiki. Thoronga Mari Lenana World Hepatitis Day Marathon 2025 Bisnupur District in Aikong Khunodagi. Kwakachal Makha Thokchom Lekai Youth Rising Club Hawbalam Jeloi Singna Marathon Race Machenki Liver Health Package Amasu Hoktopago Lenana Marathon Race da Makok Mathang Tarabasing the certificate Amadi Kudol Piduna Puning Tokaki ILDS Hospital ki Director Dr. N. Surja Kumarna Malemdagi Hepatitis B Amadi C Muthatsi Harabadi Miyamna Isha isa thokpiraktuna hepatitis B amadi C testing tobiyu test toraba matungna vaccine amadi treatment tobiraga hepatitis na maram oiraga liver cirrhosis amadi liver cancer nahandana bahonna si haiki umangdagi u yanthatnaba amadi chingleba kotanaba forest department na yamna kanna thinglingai charakta Thongam Mondum Reserve Forest ki manung chanba Loro Konjin gi chingda ain gi wang with mioi kharana u paktak na yanthal amle thawdo da Chenaba mioi ahum Forest Department na fakale hari Forest Department ki fangba pawsna mafamada da hoba upambi sing mioi kharana yanthal habagi paw fangba dagi Thawal Forest Division ki DFO Dr. L. Jesili ki paktak matungina Kaching Forest Range ki Range Officer Sundar Huidrom amadi wangu Bid Office ki Bid Officer Longcham Umanandana luching batim amana ngaranung thil mafamada changshiluda upambi sing adu paktak na yanthal ambathing na kibani hari Kudaga duda Forest ki team aduna upambi sing adu yanthat bada season
ꯐꯅꯔꯝꯕ ꯈꯨꯠꯁꯨ-ꯈꯨꯠꯂꯥꯏ ꯁꯤꯡꯒ ꯂꯣꯏꯅꯅ ꯎ ꯌꯥꯟꯕꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯐꯥꯒꯠꯇꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯂꯝꯕꯒꯤ ꯃꯔꯥꯜꯗ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯟ ꯐꯣꯔꯦꯁꯠ ꯑꯦꯛꯇꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯆꯞ ꯆꯥꯅ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯈꯤ Manipur Lengaki order magi matungina Thobal district su Lengaki amadi miyamgi lanthum oiripa mafam singda nanai mioi singna makhal makha kya gi semgat sagali basing thasigi kuntra fabugi manungda masa masana lokthok jagadabani masigi matung tarakpadadi lengakna lokthokpagi thabak changsilagani haina Deputy Commissioner Thobal Hana Kamaina Thokliba eviction order adu Nongpok Sayang Apunbalub NSAL na mapung fana sagatli amadi masida pamdaba thodok sing thoktanaba miyam punna sarukyaduna pangthokminasi hainasu appeal tarakli Thobal district ki mafam kyada lengang eviction chathagadori basiga mari lenena ngasi nungthil Fanjakong Chandrakhong dagina Thobal Khetri fawbuda ladiba club organization association singi apunba body ama oriba Nongpok Sayang Apunbalub NSAL gi mifam ama NSAL gi President Ananda Laishramna mifam mapu oiduna Bisnunaha Youth Federation Yaripo Club ki sanglenda pangthoktuna kupna khanani nakhre mifam aduda NSAL gi President Ananda Laishramna district kayada miyam gi lanthum oiriba mafam sing lanai mioi singna khomjanduna makhal makha kya semga sagatuna miyamda akaibu oiriba kya singasi koknaba eviction tawduna lokthoknaba paikhalakliba khongthang asi achumba khongthang amani lenga ki eviction gi khongthang asi gi saruk ama oina Thobal district asi gi manungda so eviction gi thabak pangthokani haina district asi gi Deputy Commissioner na order thokduna miyamda khanghalakliba asi NSAL na mapung phana saugatli lenga ki order asi bu thausadabagi mawongda hauji fawba miyam gi lanthum oiriba mafam singda semga sagatliba lanai mioi singna masana lokthokpa sidokpa tawbagi mami amata uba phangdri eviction asi chathanaba aikoi puna saruk yaminarasi hainasu Anandana miyamda appeal tawki Jahi Nauribi nupi ama namja namthek pibada chenaba nupa ama special judge fast track court number 1 Boksona mara leire hain lokthokre lakliba tang kunthra da phadok piragani hairi special judge fast track court number 1 Pokso RK Memchagi court na mara leire hain lokthokraba miyoi adudi Moirang police station gi manung chanba kwakta Kuman Mayalikai degi Muhammad Abdul Rahman alias Ibomcha chahi kungani thoi sukre apokpagi mingna Abdul Manal kawi hari thaudosi gi matangda Moirang police station da IPC ki section 342 376 ki makhada FIR malakhatki case adu makhata na thigana women police station Bisnupur da Pokso Act 2012 su hapchilaga transfer tawrakhi bani hari investigation gi manung channa complainant sing ningthi jana examine tawbudana tana makhoi gi statement sing su CRPC ki section 161 ki matung ina record tawki accused Muhammad Abdul Rahman Inglisingani taraga humde gi November tha gi tang taraga tarukta kwakta Khuman ward number 3 dagi pradan oiba Rafijuddin gi yum dagi faki bani hari mahak masana su mahaki mathakta siriba maral masana su yazaki faraba Muhammad Abdul Rahman alias Ibomcha chief judicial magistrate Bisnupur da puthoklaba matungda makhata na judicial custody lawraga makhata na season ki hari Police के investigation record victim की age verification sample singi forensic examination yauna pikhalaki ba record sing amadi case asigi nakal ani gi council singi wafam court asina taraba matung special judge fast track court number 1 Poksona Muhammad Abdul Rahman alias Ibomcha na chathakiba thawong thawdodu thokiba matamada victim oiriba nupi macha asigi chahi taragani pansutri maramaduna Pokso Act ki section 3 gi matung ina maralai maramaduna Pokso Act ki section 4 gi matung ina cherak phungfam thui defense ki maike degi so accused ki mathak siriba maral lali haiba ki matik chaba khudam changdam puthokpa ngamdabana special judge fast track court number 1 Pokso RK Memchagi court na accused Muhammad Abdul Rahman alias Ibomcha Pokso Act ki section 4 gi matung ina maral leire convict Muhammad Abdul Rahman alias Ibomcha ki mathakta kari fadok pigani haiba lakliba tang kontra da laukthokna matam lepkhre hari Nambol Kaithel da tongan ba poche yoliba miyamna Manipur da tongan ba makhal kya gi khongjang lakpada amadi Nambol Kaithel da pangthokpa makhal khudimaki agitation da Nambol Kaithel apun baluk mai sinthaluk ki ayaba yaudana makhal amatagi khongjang changshin ba tawbiganu haina ngasi lup adugi secretary Y Santi Balana phungtokre wafamasi ngasi Nambol Kaithel da tongan ba poche yoliba ima singna sarukyaduna pangthokpa
ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯥꯟꯇꯤꯕꯂꯥꯅ ꯍꯥꯏꯈꯤꯕꯅꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯏ ꯁꯥꯟꯇꯤꯕꯂꯥꯅ ꯃꯈꯥ ꯇꯥꯅ ꯂꯨꯞ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯁꯨ ꯌꯥꯝꯅ ꯊꯣꯛꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯕꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯌꯥꯎꯕ ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯀꯌꯥ ꯍꯦꯟꯅ ꯁꯣꯛꯆꯤꯟꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯄꯣꯠꯆꯩ ꯌꯣꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤꯕ ꯑꯃꯗꯤ ꯏꯆꯥ ꯏꯁꯨ ꯃꯍꯩ ꯇꯝꯍꯜꯂꯤꯕ ꯑꯩꯈꯣꯏꯅ ꯈꯣꯡꯖꯪ ꯑꯃ ꯍꯦꯛ ꯆꯪꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯕꯅ ꯍꯦꯟꯅ ꯁꯦꯟꯃꯤꯠꯂꯣꯟ ꯁꯣꯛꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯕꯅ ꯉꯁꯤꯗꯒꯤ ꯅꯝꯕꯣꯜꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯅꯝꯕꯣꯜ ꯀꯩꯊꯦꯜ ꯑꯄꯨꯟꯕ ꯂꯨꯞꯃꯥꯏ ꯁꯤꯟꯊꯥ ꯂꯨꯞꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯑꯃꯗꯤ ꯌꯥꯎꯕꯤꯕ ꯇꯧꯕꯤꯒꯅꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯇꯝꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯂꯥꯛꯄꯗ ꯂꯨꯞ ꯑꯁꯤꯗ ꯄꯥꯎ ꯄꯤꯕꯤꯗꯨꯅ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯔꯒ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯦꯟꯗꯔ ꯑꯃꯠꯇ ꯃꯃꯤꯡ ꯂꯩꯖꯗꯦ ꯅꯝꯕꯣꯜ ꯀꯩꯊꯦꯜ ꯑꯄꯨꯟꯕ ꯂꯨꯃꯥꯏ ꯁꯤꯟꯊꯥꯂꯨꯞ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃꯠꯇ ꯅꯝꯕꯣꯜꯗ ꯂꯩꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯀꯩꯊꯦꯜ ꯇꯥꯟꯅꯕꯤꯔꯝꯗꯕ ꯇꯧꯕꯤꯒꯅꯨ ꯅꯝꯕꯣꯜ ꯀꯩꯊꯦꯜꯗ ꯂꯨꯃꯥꯏ ꯁꯤꯟꯊꯥꯂꯨꯞꯇ ꯇꯥꯟꯅꯕꯤꯔꯝꯗꯕ ꯇꯧꯕꯤꯒꯅꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯕꯤꯔꯝꯗꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯅꯝꯕꯣꯜ ꯀꯩꯊꯦꯜꯒꯤ ꯑꯄꯨꯟꯕ ꯂꯨꯃꯥꯏ ꯁꯤꯟꯊꯥꯂꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕ ꯍꯣꯡꯕꯁꯤ ꯆꯥꯎꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯑꯃꯠꯇꯗ ꯁꯔꯨꯛ ꯌꯥꯕꯤꯒꯅꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯇꯥꯝꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯑꯐꯕ ꯗꯥꯏꯇ ꯃꯗꯨꯗ ꯊꯣꯛꯂꯛꯄꯗꯣ ꯅꯁꯥꯅ ꯄꯨꯖꯒꯗꯧꯕꯅꯤ ꯔꯟꯖꯤꯠꯀꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤꯕꯁꯤ ꯃꯤꯌꯥꯝꯗ ꯎꯠꯆꯥꯏꯕꯅꯤ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅ ꯉꯁꯤ ꯅꯝꯕꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯔꯟꯖꯤꯠꯄꯨ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯂꯧꯔꯒ ꯂꯥꯌꯦꯡꯕ ꯍꯧꯈꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯗꯣꯛꯇꯔ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯝꯗꯦ ꯍꯥꯏꯈꯤ ꯗꯣꯛꯇꯔꯅ ꯃꯥꯏꯗ ꯐ꯭ꯔꯦꯛꯆꯔ ꯈꯔ ꯂꯩꯔꯦ ꯑꯔꯨꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ ꯇꯥꯡ 25ꯗ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯈꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯟꯐꯦꯛꯁꯟ ꯈꯔ ꯂꯩꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯚꯤꯖꯤꯇꯤꯡ ꯑꯋꯥꯔ ꯌꯧꯗ꯭ꯔꯤꯉꯩꯗ ꯄꯨꯂꯤꯁ ꯍꯥꯟꯅ ꯊꯝꯕ ꯍꯧꯈꯤ ꯔꯟꯖꯤꯠ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯑꯀꯣꯟꯕꯗ ꯕꯤꯜ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯄꯨꯈ꯭ꯔꯣ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯁꯤꯡꯒ ꯎꯅꯕ ꯐꯪꯈꯤꯗꯦ ꯊꯧꯑꯣꯡ ꯑꯁꯤꯅ ꯗꯣꯛꯇꯔꯁꯤꯡꯅ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯌꯦꯡꯗꯕꯗꯒꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯈꯤ na moigi asian gi maikai digi phongdore ba managing director moigi maikai digi asoi ba ta leite habado adudi lali adugo moi treatment taw habado adudi chumme moi maikai digi negligence amdi lei doctor phajana thamaga patient se serious ba podo sira haiba podo moi maikai da amta leite adugi complete fail ni moi lei pose moi na patient lawri bise paisa gi mutta lawra paisa gi oiraga di moi hospital da kadobugi akon pusandu no mamu da boiraga su moi kadobugi tamda moi hospital da thamjali no ba in ha aina di moi na landa taraga di moi kadobugi chili no landa tara khoi lande akhoi sign tawi kholi hairo ba in ha akhoi gi leiba patient gi side akhoi na complain taw jore moi gi leiba asoi ba moi gi landa poto hairo pa di akhoi na hairi ba pone ba sinari ba mayam je loi sinari nga ta ne siri mayam je kanam ta haide siraga yo ho je kari no haida moi gi leiba doctor amadi leiba patient party gi singduna moi gi oribo lying bodu da pain da ba da gi ne ba haiba pain da mayam jing si gi pot duna ne ba hoi ba ho aduna ngasi di ai sigi poche mayam na sumaran thidokpiro aduga ai gi oina di je sida ngasi de gi oina aina mayam da hen over tawda mayam na lo pa philip to aduna ai gi chu chumbo na khanjaran hauzi pawgi marthana temba brem tang lominasi matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break matungda mayambam khana taram nokchari makhata ba paw pisari
Manung matam chatana laikhidraba leibak miyamna ikai khumnariba theater director Ratan Thiam ki mangani lehunda MP Dr. Angom Chabimol akhoi jamna saruk yakhre. Thasigi kunga humdoida masagi anaba amana maram oiraga laikhidraba lamda masigi khaktagi natana malem gi oina su theater gi lamda lemjaningai oiba fida khalamba. Ratan Thiam gi mangani lehunda MP Dr. Angom Chabimol akhoi jamna chatuna mangani lehunga mari lenana imung manungi awabadasu saruk yakhi. Nakalamaramda MP Dr. Angom Chabimol akhoi jamna laikhidraba retired IPS officer ama oibata natana leibasigi socio-political affairs ki masak naiba wangang loi amasu oiramkiba potsangbam sonamani gi yumdasu chatuna awabada saruk yakhre. MP Dr. Angom Chabimol akhoi jamna oza sonamani police ki service ta leiduna su leibasigi oiba issue singdasu saruk yaramkiba misak amani hainasu singthaki hairi. Project Zina Department of Social Welfare amasung musu kusamnaduna empowering youth for peace, knowledge and unity. Haiba team da chatharakpa D16 Youth Summit 2025 ki thoram loishinba amasung prize entokpa ki thoram Manipuri University ki Centenary Hall da pangthokre. Thoram madura former Deputy CM Yomnam Joy Kumar, Board Committee Project G ki Longjam Samson amasung Social Welfare Department ki Director Ana Arambamna maroiba miyoi singwena saruk yakhibaga lainana mahairoi sing amasung miyoi kyana saruk yakhi. Thoram madugi manung chana pangthokiba competition sing da makong mathang takraba sing da manamathum sing yantokhi. Laingak na miyam gi dama paikhat liba yaifanaba schemes kaya asi miyam dama pungfana khanghanba amadi yauhanaba pandam da Manipur State Rural Livelihood Mission Thawbalna district asi ki tongan ba city block mari da chathagadaba cluster level convergence melang asi Thawbal Leisangthem Bazar community hall da hawdokre. PRI CBO convergence project ki manung chana district administration Thawbal amadi Manipur State Rural Livelihood Mission MSRLM Thawbal City Block ani ki meeting makhada Leisangthem Gram Panchayat amadi Leisangthem Gram Panchayat VLS ani na senduna Thawbal City Block ki Leisangthem GP ki oina pangthokiba cluster level convergence mela hawtokki thoram aduda video Thawbal Surmathiam Leisangthem GP ki chairperson Leisangthem Raghu LDM Thawbal Dr. Maitram Utam Luang, State Mission Manager MNE, MIS, IBCV and KMC, Gurumayam Kavita Devi na chingmana Athabamitung Singwena Sargaki. Meladu da district sigi manung da lady ba tongan ba line department sing stall sing hang da miyam da scheme gyagi matang da khanganki. Kudaki oina health card kyasu satani gentoki. Convergence meladu bo hogdokladuna video Thawbal Surmathiamna Gram Panchayat amadi Jila Parisat bu Panchayat Ras haina khangnei. Local self-government haibasida government ki planning singasi isa na tawzagadabani apamba planning singadu gram savada khanaraba matungda jila parisad amadi gram panchayat ki khuthangda state to yohondana thabak oina onthokadoribani haiki. Indian Army na wathok oiriba thermobreak khulai sizinaduna MLA amus ngapigani PLA amasung Alpha Independent Camp singda thasigi taraga humdoida landarakre haina RPF amasung Alpha Independent ki apunba chirol amana hairi chatharakiba attack gi drone gi atik akai sing thisinbada polena saba warmed combat unmanned aerial ni haina khangba ngamle warmed operate toriba Georgia Libya Ukraine natraga UAE na PLA amasung Alpha Independent da khut tharaknaba ki maram leite India khaktana khulai asi sisinaduna khut tharakibani Indiana Sky Striker na chingba khulai sing sisinari Khunja sing dagi fangba pauda UAV sing asi Nampong amasung Joyrampur ani ki marakta leiba Wangti dagi kapsilakibani haiba khangba ngamle Cam sing dagi Warmed ki type 3 machine manga recover tauki Warmed khulai asi handaki operation Sindura Pakistan da su sisinaki hairi drone sing asi ki ati akai sing da su kannaba operated Tawbano haiba khanglabasu Indian Army amasung Chief Minister singna attack singasi Indiana chathabani haiba yabangamdri Indiana Wesha lamdamgi miyam amatoina punshinba pamte furup amasung liningi lambida miyambu khaidokna duna thami makhoina lamdamasigi miyambu karisu leitana khalli aikhogi resource na thallaba lamsing asidabu khanbani masina maram oiraga July gi taraga humdoigi PLA amasung Alpha Independent ki mathakta chathakiba drone attack adu Indiana chathabani haiba masana yajadribani
Startup Manipur Scheme for IDP Livelihood Scheme Makhada Manipur Medley na Moirangkhomda Anova Optical Brand sama ngasi hangdokre internally displaced youth singbo empower taunabagi panda makhada planning department na hongdoki startup Manipur Scheme for IDP Livelihood Scheme makhada Manipur Medley na Moirangkhomda Anova Optical Brands hangdokpaga mari leinana Medland Manipur ge HR manager and media in charge Josika gi chirol amana various Medland Healthcare and Optical Brands sing the internally displaced youth ni furom thabak pi bangam le nauna hangdokli moirangkhom gi optical brands asna akhanaba matingi mathau taba singda hingjana bagi lambi pi bagi chatharakli ba thabak singi manung chanba singthaningai oiba milestone oiragani Medland na lakli ba thakara asda maru oina IDP singda thabak pi bagi kudong chaba fanghana ba thabak paikhatli masina makhoi gi anoba punsi mada nungai ni hingba ngamna bagi lambi semba ngamlagani optical brands hangdokpagi thoromada planning Department ki Joint Director Dr. R.K. Tombisna, Director Research and Development Cell, Manipur University Professor C.S. Ipohal Maitei, Strat Career Institute ki Founder Dr. N. Strat Chongtham, Medland ki Advisor R.K. Somyo, Manipur Technical University ki Registrar Ramananda Nomai Kapam, Glovis ki Director Oiriba Medland ki Advisor Rosni Kumar Yambemna, Thauram ki Athoiba Mithung Singh Oiki Hairi. National Health Mission Program Telimana CDS Manipur University Musung Youth Network amadi IQAC MB College na punna sindana nomagi oiba mental health counseling ki thoram college sida pangthokre Tharmadura District Hospital Thobalgi Senior Psychologist Dr. R.K. Rovindro State Telimana Cell Clinical Psychologist Dr. Karisma Amasung Yaol the Youth Network ki Counselor and Vidyalakshmi Loinana MB College ki Principal Dr. Vamananda Namaruiba President Member Singwaina Sarukyaki Bagaloinana Oza Mahiroi Masung Muikasu Sarukyaki Tharmadugi Manungchana Resource Person Singna Wanganki Bagaloinana Interactive Session Supangtoki Wakalon Tinadabana Kangkong Jaiba State among Oiraklibasi Semdok Nabuhanasi Haina RPI Delhi Youth Wing spokesperson Oinam Swamina Handa Pangtokiba Party Sigi National Executive Committee ki Mifamda Maheshwar Thongnaw Jammu Party Sigi National Secretary ki Fam Amukka Hana Hablak Pada Taram Okpagi Thorum Haikre Delhi gi Leiba National Secretary ki Office Pangtokiba Thorum Aduda spokesperson Oinam Swamina Makhatana RPI Athawale Party si Manipur the regional party mo oina ECI na sakhangtuna lakpagi mathakta Manipuri Machama Oiriba Maheshwar Thongnaw Jammu Amukka Hana National Secretary ki Fam Hablakpa Khaktanatana Parliamentary Committee ki member Masung CWC ki member Oina Hablakpa si Laibak Phabani Party Sigi High Command Oina Maheshwar Thongnaw Jammu meeting Makhada Manipur ki Thabak Thoram Singh Hena Kumang Chawshina Pangthokpa ngamnagani haiki Sorokhaibam Sagai Trust na Ketragaw AC ki Manung Chanba Thambal Khong Sabalaikai de Leiba Working Women Hospital da Hangba Relief Camp da Churachandpur gi Sangai Kot gi Lanjenar tuna Lady ba Sorokhaibam Dewan amadi Bembi ani ki machanupi gi makhataba lairik tambada mating oinaba lupa lising tara mating pangkre Relief Camp adura Leiba IDP Khamelok gi Sorokhaibam Premjit ki machanupi National Prayer gi Player gi Refreshment Chanaba lupa lising ani amadi serau de Sorokhaibam ibema imung manungi awadapa menanaba lupa lising ahum amasu mating piki tengbang khongchara du the trust ki secretary basantana kanglup ki landa lanjina duna relief camp laiba IDP singna awaba kya mayok nabagi pau social media da thingnaba dagi angama mating pangbani haiki Langthabal Ningombam Gram Panchayat ki PRI Singh Salai Taret VLF Ning TV Lekol BLF Mangalema BLF Nongin BLF amadi Apunma Mangal BLF na punna sinduna Imphal West District ki Ningombam da leiba Ebudau Sang Ning Thogi Laikol da Nomagi Oiba Convergence Mela Mangasi Pangthokre Manipur State Rural Livelihood Mission ki meeting makhada pangthok pathoramadada Tongan Balenga ki Department Kungataru ki stall sing hangduna miyamda makhal kya gi kanaba pikhi Thoramadagi matangda Ning TV Laikol BLF ki Secretary S Syamana Melasa Lenga ki Department Kungataru ki Mihut Singh nasu makhoi ki Department na miyamda piriba tongan makhal ki kanaba singasi araiba mong da fanghanba pangthokpani haiki
Thanga ACG Kha Thinungai Gram Panchayat Sem Kiba Sintha Village Level Federation Chahiani Mapung Farakpagi Ani Suba Kumon Thoram Pangtokrai Bisnupur City Block na Konba Thanga ACG Thanga Lawai Sabalaikai Community Holder Sintha VLF na Sindana Pangtokiba Thoram Aduda Thanga ACG MLA Tongbram Rovindro Amadi Lamdam Duki Mioi Kana Sarukaki Sports Kilamda Medal or Krabasana Roema Amasung Mark Wang na Fanglaba Mahiroi Anida VLF ki Maike Degi Angamba Kudol Potpi na Punging Tokatki Tharmadura VLF asigi self-help group taraga humdoi leibagi manungda ngasi self-help group anida community investment fund oina lupa la ama makhai gi senfam sing yenthokhi Manipur na Delhi bu Mighty Babiduna Junior Boys National Football Championship for BC Roy Trophy Dare 1 gi final changkre All India Football Federation gi meaning makhata thasigi kundagi Punjab ki Amritsar da chathariba Junior Boys National Football Championship for BC Roy Trophy Dare 1 gi ngasi sanaki ba ahanba semi final match sa Manipur na Delhi bu penalty surauta goal Mapan Nipan da Mighty Babiduna final changki bani match asida state anina apiba matamda goal ani ni chanaduna draw chatpadagi penalty surauta decide to wada Manipur na mai pakibani Manipur ki apiba matamda chankiba goal ani adu yumnam sonamani na match ki nifuga humdoi suba amadi humbudra suba minute chanki penalty surauta chankiba Manipur ki goal singaduna Alex Oinam Maishnam Jojo Khutlaibam Sultan Laurembam Nauba Yoyo Sagol Sem Mayanglambam Albert Amadi Komdram Dinesh na chanki thasigi tangkun chada sanagadoriba aroiba match sa West Bengal ga thinaragani Bangladesh Manipuri Sahitya Sanchad Bansas ki chahi Yankai Suba Sanafungdong bagi chahi ama Chupna Tangkak Mari Thokna Chathagada Pathorangi Ani Suba Tangkak Silhet ki Saro Holda Pangtokrai Satkiba July ki Kungamanga da Pangtokiba Thoramada Tripura dagi Manipuri Sahitya Parishad ki President L. Biramangalbu Nilima Sinha Memorial Award 2024 pidune kaikhunaki Award asi Nilima S.K. Sinha Trust na Katpani Award asida sel oina lupa lising kun Citation Soul Memento yauki Panbayabadi Bangladesh Mapandagi Aibada Piba Award asi Fangba Mahakna Marishubani Masigi Mamangda Manipur ki Sarachan Thiam and Tombi Amasung KSSB ra fangkre hari Kumbi AC ki manung chanba Borayangbi Gram Panchayat ki ward number ani da leiba thabaton Leirak Borayangbi Mayai Lambi Harika Sukhangnaba kilometer ani rom sangba lambi asi yamna fibam chadana leiramba do Taraga Humdoi Suba Manipur Legislative Assembly election da Kumbi AC da Mirep Oinaba Sem Sariba Kumbi dagi Moirang Them Mega Chandrana artwork dagi Hauraga Lambi adu Semjinduna Nung Thakre Moirang Them Mega Chandrana Leriba lambi thongasi asuki matik fatana lerambasi ubadagi lamdamasigi ipal ichilenaw singa tanaraga lambi asi artwork tagi hauraga nung thaduna semjinjabani asigumba khudong chatraba panchayat ki mafam asa lenga ki chakwa thorang amata yautribasi ngasigi lengang amadi panchayat pubiriba ichilenaw pumnamakna mireng changbiu haiki Hauzik sanabagi paw khoigi senior sports journalist bayani thozam tagi lobirasi Asian Football Confederation namating panglaga All India Football Federation Western Command India Armed Forces Government of West Bengal na sinduna tha sigi tang kulumdegi Indian Super League team taruk Indian League team mari I League 2 gi team ani State League team manga Indian Armed Forces ki team manga amadi foreign team ani punna team kunmari na saruk yaduna chathariba samaga kuntra mari suba edition Indian Oil Duran Cup ta saruk yagadoriba Manipur gi I League 2 gi team Neroka FC Sangapam gi sanaroi amadi official sing na sijinagadaba uniform sing yengtopagi thoram ngasi singmairong da leiba Hotel Grande gi Dynasty Hall da pangthokre thoram masida Neroka FC Sangapam gi advisor member donor official sanaroi amadi uniform sponsor sing su sarugyaki Pangthokadoriba samaga kuntra mari suba edition Indian Oil Duran Cup ki Imphal chapter gi waina tha sigi tang kuntra da sanagadoriba ahanba match da Manipur gi I League 2 gi team Neroka FC Sangapam amadi State League ki team Trau FC Kwakathel ga sanagani Neroka FC Sangapam gi team da mapal lepa ki sanaroi ahum yauna sanaroi kuntra official taramathoi punna mioi nifumathoi na saruk yagani Singangbam Gasken na Neroka Football Club Sangapam gi team manager Gyan Mayon na head coach Yumna Sutin Kumar na Fijo waina saruk yagani
angom kines singna neroka football club sangapumgi team captain amadi waikom rohit maitaina vice captain oinaba neroka football club sangapumgi official singna ngasi uniform sing yentobgi thoramda miamda lauthokre Wusu Federation of Asia gi ming makada tha sigi tang kulumdegi jiang yin amadi wuxi da chathariba taranithoi suba Asian Junior Wusu Championship ta Manipur gi wusu sanaroi konthokjam Devi Karani na taijikwan masanagi group C da konthokjam Devi Karani amadi Yaisen bana silver medal amamam laure chathariba championship asida laimapopam Sanatombi Sanuna India gi team gi taulugi ko soina saruk yari Langonjam Pradeep Kumar na India की टीम की शानदार की कोच सोइना सरुक यारी Manipur Rifle Association gi meng makhada Imphal East District Rifle Association sinduna tha se gi tang kunmanga degi tawthong lamsang da leiba Manipur Rifle Shooting Range da nupa amadi nupi shooter humphuma toina saruk yaduna chathari ba tarani thoi suba Imphal East District Shooting Competition gi meter tara gi .177 pip sign air rifle championship men individual da Imphal East District Rifle Association gi Dhanaraj thokchom na ahan ba Nomaitem Jobraj na anisuba position taki category asigi junior men individual ki pangthokibada Imphal East District Rifle Association gi Dhanaraj thoksom ahanba district asigi Nomaitem Jobraj na anisuba position takre category asigi youth men individual ki pangthokibada Imphal East District Rifle Association gi Dhanaraj thoksom ahanba JSR gi Wainam George Kuman anisuba takre category asigi sub youth men individual ki pangthokibada Imphal East District Rifle Association gi Dhanaraj thoksom district asigi Albert Lai Khuram na anisuba position takre category asigi women individual ki pangthokibada Imphal East District Rifle Association gi Sweetie Ningthem Chan ahanba JSR gi Lorembam Binarani na anisuba position takre meter tara gi pistol championship men individual ki pangthokibada Imphal East District Rifle Association gi amakcham yohenba maiteina ahanba district asigi pangabam kunja bihari na anisuba position takhi category asigi junior men individual ki pangthokibada Imphal East District Rifle Association gi gurumayum Pedri Viraj Sharma ahanba TDRA gi Joel Moirang Themna anisuba position taki category asigi youth men individual ki pangthokibada Imphal East District Rifle Association gi Gurumayum Prithviraj Sharma amadi TDRA gi Joel Moirang Themna anisuba position takre Ahanba ithoi Memorial Nupi Khotkang Tournament ki ngasi sana ki bam match da wabagai kangkhutna ya school kangkhut pumaiti ba pikrai Manipur Kang Association gi meng makhada ya school kangkhut ne sinduna tha se gi tang kulumdoi digi kangkhut tarani thoina grumari thongna khairutuna Singjamai Kangseng da chathariba ahanba ithoi Memorial Nupi Khotkang Tournament ki ngasi sana ki bam match da wabagai kangkhutna ya school kangkhut pu panjal tarani thoi manga da maiti ba pikibane match asida mai pakhiba wabagai kangkhutna ahanba hapta panjal manga amadi anisuba hapta panjal taret kapki ya school kangkhutna ahanba hapta panjal ahum amadi anisuba hapta panjal ani kapki hayeng kangseng asida nambol kangkhut amadi kaisamthong kangkhut naubaga sanagane Thagachari boyai makhataba pawmuk lominasi ngarang South Delhi House Khas Indian Boxing Council IBC makhada pangthokiba Showtime Pro Boxing Season 2 coach Div Laishram na lead tawduna chatkiba Manipur Aztec Pro Boxer Jendip Thingbai jamna Haryana gi boxer Bisal bu first round da knock piduna mai pakre hari Theater Gilamda Malem Sinba Thungna Sakhangnaraba Ratan Thiamna Leikidabada Women Arts and Cultural Association Brahmapur Harikhagok Makhongna Awaba Phongdokre Loinana Leikidrabagi Thawaina Mapuge Lekolda Ingna Chikna Leiba Oirasano Haina Thawni Jabaga Loinana Mahaki Lehoriba Imung Manungi Awabada Su Sarukyari Hairi Hozelas Lakoda Maroiba Paw Unkana Pisari Security ki apun bakangbu chingi district manga dagi bom yauna nongmai chamaga yankhai ga manga madi nongmai maru lising amaga chatruk yankhai ga nithoi fagatle hari class sang naina tohandiyo haina mahiroi singna DC Vishnupur da thomjin kre
नोंग खरा हेक चुबदा मणिपुर की लंबी खरादी इसिंग हेक्ता थुमजिनबगी खुदोंग चादबा मियामना मायोक्नरी अमदी सोरा कैथल मनाक्ता खतना चेनबगी थौदो अमदा थांगना यानबा यावनबदगी मचिल मनाव अहुम यावना मियोय तरुक सोकले हारी ngasi gi oina de ICB na sandok chari pa paum tanga solution jare miring tabiri ba pumna ma pom khana khurum chari